Ngarang ayuk Kangpokpi District ki Kotlen amasong Kochum area da ambush chathaduna church ki luching ba ahum hat ki ba amari kaya mana so kapananghan ki bagi thawong adu Deputy Chief Minister Law Sidikona akan ba mong da Condemn Tourakli Deputy Chief Minister Law Sidikona Thadorak Pacherol amana hai thodok adu da sok labashing hauzik siza hospital da pukhatuna laikan nari basing adu ki fibam Chief Minister Yumnam Khemcha namasong Home Minister Govindas Konthozumga loinana chatuni yang selurei asok Pashing adugi fibam kupna yengshin baga loinana khwaidagi faba ana layengi khudong chaba sing asok pashing aduda fanghallagani laibak thiba thodok aduda leikhidraba singi thawai mirelna mapugin nakta ingna chikna leiruba oiresano lamdam mashida tangdu leitaba hanjil hanaba hotnabada mipum khudimang naso thodang lominashi hauzik hostage oina fazanduna tamliba kunja sing aduso athubada tekta kaidana thadok pirao miyam naso pamdaba thodok shing yariba makai thokhandana ba hotnamina State lengak na so mipum kudimak ngak shenaba akan bamong da hotnari masida stakeholder kudimak na so rule of law ngak na makata na pamda ba thodok shing ase thokhanda na ba hotnamina se haina so mahak na makata na fongdurakli